ꯅꯨꯡꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏ ꯉꯝꯗꯔꯦ ꯏꯀꯥꯏ ꯊꯤꯕꯤ ꯑꯩꯒꯤ ꯏꯇꯧꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏ ꯉꯝꯗꯔꯦ ꯃꯣꯃꯣꯟꯅꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤꯅꯦ ꯐꯣꯡꯗ꯭ꯔꯕꯁꯨ ꯆꯤꯟꯕꯥꯜ ꯑꯁꯤꯅ ꯊꯃꯣꯏꯁꯤꯅꯗꯤ ꯅꯨꯡꯁꯤ ꯐꯣꯡꯅꯤꯡꯉꯤ 이치신내디 폼도 남제디 이까이 TV 오이나 뽀르바마 뽀시나 이닝 땀나 농시 포감드레 이까이 TV 오이나 뽀르바마 뽀시나 이닝 땀나 농시 포감드레 노자 오이비 아이기 마포카시나 가리와 하이나 nungshi phong na sige nuja hoy bi aigi mapok hashida kariwa haina nungshi phong na sige hoy na jabase aigi itaushi wahi matayau dana nungshi hai bine tamushinadi nungshi phong ningi ichisinadi
ꯊꯣꯡꯖꯤꯟꯗ ꯌꯥꯎꯊꯦꯡꯕ ꯃꯥꯒꯤ